Tumukhong Moirangpurel amasung ithamga naknana leiriba Phailengmolda Kukising Pusillaktuna Hotnare hairi. Imphal East District ki manung jana leiriba Tumukhong Moirangpurel amasung ithamgi khun ahum asiga naknana leiramba Kuki gi khun Phailengmolda Kukising amuk hanna Pusillaktuna Hotnaba Hairakliba India amasung Manipur leingak ki thawong Yaningde fongdoktuna miyamgi mifam ama Tumukhong lampakta pangthokkhre. Miyamgi khana nainaba mifam aduda senior journalist Kumar Ningombam, Bethel High School gi founder Takhelambam Somorjit na chingba miyoi singna research person oina wangang khibaga loinana Tumukhong Moirangpurel amasung itham khun gi nupi yauna miyoi kayana saruk yakhi. Khana nainaba aduda research person oina saruk yakhiba senior journalist Kumar na hai center lengak amasung Manipur lengak na miyamgi punsi amasung lanthum kanbiba ngakpi senbiba ngamdabadagi khun ngakpa singasi thorakhibani. Makhoibu faba punba asi maram chade lengak na mabuk chel sengdabana lan asi karamba matamda lepkani haiba tamba ngamde haina fongdokhi. Miyamna saruk yaduna khana nainaba pangthoklaba matungda paumi singa unabada wangangloi amana fongdorakhibada Phailengmolgi manung janna leiriba mongnom khul asida Kuki militant chanirom leiriba asi takthoknaba taknaringai cherakta lengak na mongnom khulda BSF thamjinba hauduna khul asi thadokduna chatkraba Kuki sing mafam asida amuk hanna leinaba hotnariba thodang asi Tumukhong Moirangpurel amasung ithamgi khunja singna yaba ngamloi haina fongdokhi. Mahakna makhata na hai job manaba mityengda lengakna job manaba mawongda khunda leita hanbagi thabak paikhatkadabani madugi mahut Kuki khaktamak khunda leita hanbagi thawong chatharakpa yaba ngamloi. Tumukhong Moirangpurel amasung ithamgi khunja sing santi pamjaba singni makhata na irang thoknaba hotnabiganu hairi.